Manipur amadi Myanmar ga tainaba ngamkhei da shambal khabagi thabak Icham na thingbadagi lepkhibani haina ngarang Congress Party na phongdokkhiba wapham adu yumpham yaodabani haina Information Center for Hill Areas Manipur Icham gi Convenor Brojendro Ningombam na phongdorakli Hirambasigi matang na ngasi Manipur Press Club ta pangdokkhiba pau gi mifam amada wapham asi phongdokladuna Brojendro Ningombam na hai Congress ki matamda Indo-Myanmar border da fencing khabagi thabak haukiba ado Icham na thingbadagi lepkhibani haina political party amana political game sanabagi maongda miyam mangda lana uhanaba hodaragliba ase laibak thibani matam maduda Icham na Committee on Protection of Border Areas of Manipur haiba committee ama semke Manipur gi asengba boundary line dagi Manipur gi territory lomda changsilaga border fencing khaba haurakle haina mafam adugi khunja singna Committee da wakalakpadagi committee na chatuna yenglubada fencing khabagi thabak ado Manipur gi asengba boundary manung changsilaga kharamba thengnarakhe border fencing kharib ado Manipur gi boundary manung changsilaklaga tawrakpana maram oiraga Manipur gi lam mangba yabagi fibam da lakpadagi matam aduda committee na boundary line hana khangdoknaba India lengak amade Myanmar lengaka joint survey tawbiyo haina taksinkhibani State lengak nasu matam adugi minister MLA Singh yauba committee ama semduna matam adugi Chief Minister O Ibobi masana luchingduna Delhi da chatuna survey tawbina batakshin khibani matam aduda India lengaki Home Ministry gi Joint Secretary Dr. J. Suresh Babu da luchingba High Power Committee ama Imphal da laknaba matung More da chatuna border fencing tawrib adu yengsinbagi thabak chathakhe matam adugi Deputy Chief Minister Gekhangam matam adugi MLA Singh Excellent Affairs ki Official Singh Home Ministry gi Official Singh yauna committee gi mihut Singh amade tongan ba CSO gi mihut Singh border fencing gi paikhatliba thabak thoram Singh survey chathakhe loinana tha amagi manungda 0 point puthokhtuna Manipur gi asengba boundary da fencing tawbiyo haina memorandum pisinkhibani Icham na border fencing tawba sukya yaroi haikiban natte Indo-Myanmar boundary da survey tawduna Manipur gi asengba boundary ase khangdok piraga border fencing natraga security fencing tawbiyo haina haikibani haina so mahna makha takhe Adu hailaba fencing si akhoi leizarmiba adu boundary line adwai dagi yam sate na manunda akhoi Manipur sangsil haitare aduna akhoi Manipur gi oisaba lam se sate na mang phim da leibaduna marum oiraga matamda akhoi Committee on Protection of Border Areas Manipur haibasina asidi yaroi ana akhoi na haibaneba yaroi haibadi maduda akhoi na hairse border fencing do singdau tawno haibadi sunga natte akhoi na haizaribadi akhoi boundary line do hanan sabsan khangdopiu survey amatobi ko haibaneba matamda joint survey amatobiro government of Myanmar ka government of India ka ani gi akhoi gi kano singna authorities singna makoi punbiraga joint survey ma nikhisna to biro akhoi gi boundary line ma mapu phana kana puthopiro aduda ma adu ma paduda kano haiba fencing to biro haibaneba Amaromda paugi mifam maduda wangangladuna Icham gi president Boy Nongthombam na hai matam maduda high level power committee gi chairman oina Delhi dagi lakhiba Suresh Babu da tha amagi manungda 0 point puthoktuna asengba boundary da fencing tawbiyo haina taksimkhiba khaktani masigi makha tarak poina matam adugi governor Chief Minister O Ibobi amadi Home Ministry da fauba memorandum pishinduna tha amagi manungda Manipur gi asengba boundary da fencing tawbiyo haina taksimkhe masida thabak oina onthoraktabadagi khongjang fauba jangsimkhe Hauzik oiriba lamdam asigi tangdu leitadaba fibam asida political party amana political advantage launaba hotnabada yamna sengna miyamgi thabak tawriba Ichambo lana uhanaba honarakpa ase matungda chatharaklabade Ichamna su tumina leithokloi haina so mangna makha takhe adu matamdu changjali only not all Icham you same amuko amna kanna matamdu da koi sanction mine to adu gi more gi keso Manipur simaina koi mayam ama targa sanction mina ba thabak chida particularly changkotun pallaga torkosin maram morga Manipur miyam ai koi da lana lokbi aba portuna asai koi gi matamgi koi committee convener Brojendro su haibigre political party sahi trama kun palama ba congress na simaina kumdaraga loop amabo yamna shenga tokjaba koi da simaina kaino tawbirakani sidi masidi ai thajide adu matanga ai tawju nande mokoigi ina Manipur ai variety neba India har kanda ko adu ngasigi misi mina mikap mira ko le ngai marak sta karigino akoi putopi ko sab lawno khone bise ai sigi noi jada budune ko punguk terise matung to biganu tawruga dia ko jo tumina di le roi hai wa kon section